ꯑꯩꯅ ꯍꯦꯛ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯅꯣꯏꯔꯒ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯗꯥꯏꯇꯤꯡ ꯇꯧꯔꯒ ꯋꯦꯠ ꯂꯣꯁ ꯇꯧꯅꯕꯁꯦ ꯑꯗꯨꯝ ꯍꯣꯠꯅꯔꯛꯑꯦꯕ ꯑꯗꯨꯕꯨ ꯑꯩ ꯔꯤꯖꯜ ꯎꯕꯗꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯛꯇꯦꯕ ꯑꯩꯅ ꯔꯤꯖꯜ ꯎꯕ ꯉꯝꯗꯕꯩ ꯃꯔꯝꯁꯦ ꯑꯩꯅ ꯗꯥꯏꯇꯤꯡ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯂꯥꯜꯂꯒ ꯂꯩꯔꯝꯃꯦꯕ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯑꯩꯁꯦ ꯗꯥꯏꯇꯤꯡꯁꯦ ꯀꯃꯥꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯒꯅꯤ ꯈꯪꯉꯛꯄꯗꯒꯤꯗꯤ ꯑꯩ ꯀꯦꯖꯤ 10 ꯍꯦꯟꯅ ꯋꯦꯠ ꯂꯣꯁ ꯇꯧꯈ꯭ꯔꯦ ꯑꯦꯞꯁ ꯐꯥꯎ ꯚꯤꯖꯨꯋꯦꯜ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛ ꯑꯩ ꯈꯛ ꯇꯧꯕꯗ ꯅꯠꯇꯅꯀꯣ ꯍꯧꯈꯤꯕ ꯊꯥ ꯑꯃꯁꯤꯗ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ 10 ꯍꯦꯟꯅ ꯑꯩꯅ ꯒꯥꯏꯗ ꯇꯧꯔꯒ ꯋꯦꯠ ꯂꯣꯁ ꯇꯧꯔꯒ ꯔꯤꯖꯜ ꯎꯍꯟꯈ꯭ꯔꯦꯕ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯇꯧꯔꯝꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯇꯧꯅꯕ ꯑꯁꯣꯏꯕ ꯗꯥꯏꯇꯤꯡꯒꯤ ꯃꯇꯥꯡꯗ ꯗꯥꯏꯇꯤꯡ ꯃꯤꯁꯇꯦꯛꯁ 5 ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯌꯦꯡꯉꯤꯕ ꯅꯪꯁꯨꯀꯣ ꯁꯤꯒꯤ ꯑꯁꯣꯏꯕꯈꯩꯁꯤꯅ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯅꯪꯅ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯉꯝꯗ꯭ꯔꯤꯗꯣ ꯑꯗꯨ ꯐꯔꯦ ꯉꯁꯤ ꯁꯦꯝꯗꯣꯛꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯕꯣꯅꯁ ꯑꯣꯏꯅꯀꯣ ꯅꯪꯒꯤ ꯑꯣꯏꯕ ꯅꯁꯥꯒꯤ ꯄꯔꯐꯦꯛ ꯃꯤꯜ ꯄ꯭ꯂꯥꯟꯁꯦ ꯀꯃꯥꯏꯅ ꯁꯦꯝꯖꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯍꯦꯛꯇ ꯍꯧꯖꯜꯂꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯧꯅꯕ ꯑꯁꯣꯏꯕꯁꯦ ꯌꯥꯝ ꯗ꯭ꯔꯥꯁꯇꯤꯛ ꯆꯦꯟꯖ ꯑꯃ ꯂꯩꯍꯟꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠꯁꯤꯗ ꯍꯥꯏꯗꯤ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃꯀꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯥꯔꯝꯃꯤꯕ ꯆꯥꯡꯗꯣ ꯑꯗꯨꯒꯤ ꯌꯥꯝ ꯀꯛꯊꯔꯒ ꯆꯥꯕꯁꯦ ꯁꯤꯒꯤꯁꯦ ꯌꯥꯝ ꯊꯤꯅ ꯁꯣꯏꯑꯦꯕ ꯑꯩꯈꯣꯏꯅ ꯃꯣꯇꯤꯚꯦꯁꯟꯒ ꯌꯥꯝ ꯍꯥꯏ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯗꯥꯏꯇꯤꯡ ꯍꯧꯗꯣꯔꯕꯅꯤ ꯍꯦꯛꯇ ꯋꯦꯠ ꯂꯣꯁꯁꯦ ꯇꯧꯈꯥꯏꯔꯗꯕꯅꯤ ꯀꯥꯏꯅꯒ ꯆꯥꯛꯀꯁꯦ ꯍꯦꯛꯇ ꯌꯥꯝ ꯊꯤꯅ ꯌꯥꯝꯗꯅ ꯆꯥꯕ ꯌꯥꯏꯑꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯛꯊꯔꯒꯗꯤꯅꯦ ꯅꯪ ꯅꯁꯥꯗ ꯌꯥꯝ ꯋꯥꯒꯅꯦꯕ ꯋꯥꯕꯁꯦ ꯅꯪ ꯑꯍꯥꯟꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯣꯇꯤꯚꯦꯁꯟ ꯍꯥꯏ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯪ ꯈꯪꯉꯝꯒꯅꯦꯕ ꯑꯗꯨꯕꯨ ꯃꯣꯇꯤꯚꯦꯁꯟ ꯍꯥꯏ ꯑꯣꯏꯔ ꯂꯩꯗꯣꯏꯁꯦ ꯀꯌꯥꯝꯅꯣꯕ ꯃꯣꯇꯤꯚꯦꯁꯟ ꯑꯗꯨꯝ ꯂꯩꯔꯒ ꯂꯩꯗꯣꯏ ꯅꯠꯇꯦꯕꯀꯣ ꯃꯣꯇꯤꯚꯦꯁꯟꯁꯦ ꯍꯦꯛ ꯌꯥꯎꯔꯛꯇꯕ ꯍꯞꯇꯥ ꯑꯃꯃꯨꯛ ꯂꯩꯕ ꯃꯇꯝꯗ ꯅꯪ ꯌꯥꯝ ꯊꯤꯅ ꯑꯋꯥꯕꯗꯣ ꯈꯥꯡꯕ ꯉꯝꯃꯔꯣꯏꯕ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤꯁꯤ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯨꯕ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯅꯤꯁꯥꯒ ꯆꯥꯕ ꯃꯤꯈꯩꯁꯦꯀꯣ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗꯒ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯅꯤꯁꯥ ꯆꯥꯔꯝꯕꯗꯨꯕꯨ ꯗꯣꯁ ꯄꯨꯂꯞ ꯀꯛꯊꯕ꯭ꯔꯅꯦ ꯄꯨꯂꯞ ꯀꯛꯊꯠꯇꯦꯕ ꯃꯣꯏꯒꯤ ꯗꯣꯁ ꯍꯟꯊꯔ ꯂꯥꯛꯇ꯭ꯔꯥ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯗꯥꯏꯇꯤꯡꯒꯤꯗꯁꯨ ꯂꯧꯁꯟꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯅ ꯍꯥꯟꯅ 5 ꯆꯥꯔꯝꯕꯁꯦ 4ꯈꯛ ꯆꯥꯔꯛꯄ 4ꯗꯒꯤ 3 ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯨ ꯅꯠꯇꯕꯤꯗ 5ꯗꯒꯤ 2ꯗ ꯐꯠ ꯂꯥꯎꯅ ꯆꯣꯡꯊꯔꯛꯑꯒꯗꯤ ꯑꯗꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯅꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯊꯣꯛꯀꯅꯦꯕ ꯉꯁꯥꯏꯒꯤ 5ꯗꯒꯤ 4 ꯂꯥꯛꯄꯗꯣ ꯑꯗꯨꯗꯤ ꯇꯞ ꯇꯞꯅ ꯂꯥꯛꯄꯅꯤꯅ ꯅꯪ ꯉꯝꯒꯅꯦꯕ ꯈꯥꯡꯕ ꯉꯝꯒꯅꯦꯕ ꯑꯗꯨ ꯅꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯁꯐꯔꯤꯡꯒꯨꯝꯕ ꯑꯝꯇ ꯂꯩꯔꯣꯏꯕꯀꯣ ꯑꯗꯨꯅ ꯗ꯭ꯔꯥꯁꯇꯤꯛ ꯆꯦꯟꯖ ꯑꯃ ꯂꯩꯕꯁꯦ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯨꯀꯣ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯗꯥꯏꯇꯤꯡ ꯇꯧꯕꯗ ꯇꯧꯕ ꯑꯁꯣꯏꯕꯁꯦ 100% ꯀ꯭ꯂꯤꯟꯗ ꯆꯥꯒꯗꯕꯅꯤꯅ ꯈꯟꯕꯁꯦ ꯁꯤꯒꯤꯁꯦ ꯇꯧꯕꯤꯒꯅꯨꯕ ꯑꯩ ꯊꯥꯏꯅ ꯇꯧꯔꯝꯃꯦꯕꯀꯣ ꯑꯩ ꯅꯤꯡꯁꯤꯡꯉꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯆꯥꯛ ꯆꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯆꯟꯅꯨꯄꯤꯁꯦ ꯂꯥꯛꯄꯀꯣ ꯑꯩꯁꯦ ꯃꯇꯝꯗꯨꯗ 2022 ꯑꯣꯏꯗꯣꯏꯅꯦ ꯑꯩ ꯊꯕꯛ ꯆꯠꯂꯦꯕꯀꯣ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯃꯣꯏ ꯌꯦꯟ ꯊꯣꯡꯉ ꯂꯩꯔꯝꯃꯦꯕ ꯑꯩꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯊꯣꯏꯒꯤ ꯑꯐꯨꯠꯄ ꯇꯧꯕꯤꯌꯣ ꯀꯥꯏꯅꯒ ꯑꯩꯁꯦ ꯇꯧꯋꯦꯕꯀꯣ ꯁꯤꯒꯨꯝꯕꯁꯦ ꯇꯁꯦꯡꯅ ꯌꯥꯝ ꯊꯤꯅ ꯔꯥꯁꯤ ꯀꯪꯕ ꯄꯣꯠ ꯑꯃ ꯑꯣꯏꯌꯦꯕ ꯔꯥꯁꯤ ꯀꯪꯕꯗꯤ ꯇꯣꯛꯈ꯭ꯔꯣꯕ ꯅꯪ ꯇꯁꯦꯡꯅ ꯉꯝꯅꯤ 100% ꯉꯝꯅꯤ ꯍꯥꯏꯔꯒꯕꯨꯗꯤ ꯐꯔꯦꯕ ꯑꯗꯨ ꯉꯝꯃꯛꯇꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯉꯝꯗꯕꯗꯨꯒꯤꯅꯤꯀꯣ ꯋꯦꯠ ꯂꯣꯁ ꯇꯧꯗ꯭ꯔꯤꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗꯀꯣ ꯏꯅꯦꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯈꯩꯗꯨꯅꯦ ꯐꯖꯅ ꯆꯥꯕꯤꯔꯒꯅꯦ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯑꯦꯗꯖꯁט ꯇꯧꯕꯅꯤꯅ ꯐꯩꯌꯦꯕ ꯑꯗꯨꯒꯤ ꯑꯦꯄ꯭ꯔꯣꯆꯇꯣ ꯑꯗꯨꯅ ꯍꯦꯟꯅ ꯆꯨꯝꯃꯝꯒꯅꯦꯕ ꯃꯇꯝꯗꯨꯗ ꯑꯩ ꯋꯦꯠ ꯂꯣꯁ ꯇꯧꯅꯕ ꯍꯣꯠꯅꯩ ꯉꯝꯁꯨ ꯉꯝꯈꯤꯗꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯣꯡ ꯐꯥꯗꯣꯛ ꯏꯃꯥꯟꯅꯕꯈꯩꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯑꯗꯨꯝ ꯌꯥꯎꯏ ꯋꯦꯠ ꯂꯣꯁꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯩꯉꯣꯟꯗ ꯉꯍꯥꯟ ꯊꯣꯛꯄ ꯑꯃ ꯍꯥꯏꯒꯦꯕꯀꯣ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯑꯃ ꯊꯣꯛꯄ ꯑꯩꯉꯣꯟꯗ ꯏꯌꯥꯝꯕꯁꯤꯅ ꯍꯪꯉꯦꯕꯀꯣ ꯑꯩ ꯏꯆꯤꯜ ꯏꯅꯥꯎ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯂꯩꯔꯤꯅꯦ ꯈꯣꯠꯂꯦꯅꯦ ꯑꯩ ꯎꯁꯣꯞ ꯆꯠꯇ ꯌꯥꯔꯣꯏꯗꯣꯏꯅꯦꯅ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕ ꯏꯌꯥꯝꯕ ꯑꯗꯨꯝ ꯆꯠꯊꯣꯛꯄꯤꯔꯨꯔꯣ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯆꯥꯕꯤꯌꯣꯅ ꯍꯥꯏꯗꯤ 14 ꯗꯦ ꯋꯦꯠ ꯂꯣꯁ ꯆꯦꯂꯦꯟꯖ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗꯅꯤꯀꯣ ꯑꯩꯅ 14 ꯗꯦꯁꯤꯗꯤ ꯆꯥꯔꯨꯅꯣ ꯉꯥꯛꯇꯅꯦꯕ ꯍꯥꯏꯔꯤꯁꯦ ꯐꯖꯅ ꯀ꯭ꯂꯤꯟ ꯑꯣꯏꯌꯣꯅ ꯍꯥꯏꯔꯤꯅꯦꯕ ꯑꯍꯥꯟꯕ 14 ꯗꯦꯁꯤꯗꯤ ꯑꯗꯨꯃꯛ ꯐꯥꯎꯗꯅꯦ ꯎꯁꯣꯞꯀꯨꯝꯕ ꯌꯥꯎꯔꯛꯄꯁꯦ ꯅꯪ ꯍꯨꯟꯗꯣꯛꯄ ꯌꯥꯔꯗꯕ ꯄꯣꯠꯂꯕ ꯑꯗꯨꯕꯨ ꯗꯦꯕ ꯀꯔꯃꯁꯦ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯈ꯭ꯔꯕ ꯑꯩꯒꯤ ꯆꯦꯂꯦꯟꯖ ꯑꯃ ꯍꯧꯕꯅꯤꯀꯣ ꯑꯩ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯆꯦꯅꯦꯜ ꯑꯃꯗ ꯊꯥꯒꯠꯄꯅꯦꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯉꯁꯤꯐꯥꯎꯗ ꯆꯤꯠ ꯇꯧꯔꯛꯇ꯭ꯔꯤꯕ ꯑꯩ ꯑꯦꯛꯁꯇ꯭ꯔꯥ ꯀꯦꯂꯣꯔꯤꯁ ꯑꯝꯇ ꯆꯥꯗ꯭ꯔꯤꯕ ꯑꯩꯁꯦ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯁꯨꯖꯜꯂꯛꯑꯦꯕ ꯑꯩ ꯐꯖꯅ ꯀ꯭ꯂꯤꯟ ꯆꯥꯔꯦꯕ ꯑꯗꯣ ꯍꯟꯗꯛ ꯐꯤꯔꯣꯏ ꯑꯃ ꯂꯥꯛꯇꯣꯔꯦꯕ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯕ ꯏꯌꯥꯝꯕ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯐꯤꯔꯣꯏ ꯇꯥꯏꯌꯦꯕ ꯁꯤꯒꯤ ꯐꯤꯔꯣꯏꯁꯤꯗ ꯑꯩ ꯗꯥꯏꯇꯤꯡ ꯇꯧꯔꯦꯅ ꯁꯤ ꯆꯥꯔꯔꯣꯏꯗ꯭ꯔꯕ ꯑꯩ ꯀ꯭ꯂꯤꯟꯗ 100% ꯀ꯭ꯂꯤꯟ ꯆꯥꯗꯣꯏꯅꯦ ꯑꯩꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯗꯣꯏꯅꯦꯅ ꯁꯤ ꯌꯥꯗꯦꯕ ꯑꯩ ꯍꯥꯏꯖꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯠꯅꯦꯁ ꯑꯦꯞꯁ ꯊꯣꯛꯄ ꯐꯤꯠ ꯑꯣꯏꯕ ꯄꯣꯁ ꯇꯥꯕ ꯈꯣꯠꯄꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯁꯤꯈꯛ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯇꯣꯞꯄ ꯑꯦꯔꯤꯌꯥ ꯈꯔꯁꯨ ꯂꯩꯔꯤꯑꯕ ꯑꯦꯔꯤꯌꯥ ꯈꯔꯗ ꯅꯠꯇꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯑꯕ ꯑꯦꯟꯖꯣꯏ ꯇꯧꯕ ꯌꯥꯕ ꯁꯤ ꯍꯥꯏꯅ ꯐꯤꯠ ꯑꯣꯏꯕ ꯈꯣꯠꯄꯗꯣ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯁꯨ ꯍꯥꯟꯅꯗꯒꯤ ꯑꯗꯨ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯗꯨꯝ ꯍꯣꯠꯅꯔꯛꯈꯤꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯤꯈꯛ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯂꯦꯞꯄ ꯅꯠꯇꯦꯕ ꯑꯇꯣꯞꯄ ꯑꯦꯟꯖꯣꯏ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯑꯕ ꯑꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛꯀꯨꯝꯕꯀꯣ ꯏꯃꯨꯡ ꯃꯅꯨꯡꯒ ꯆꯥꯃꯤꯟꯅꯕꯅꯤ ꯈꯪꯗꯦ ꯏꯃꯥꯟꯅꯕꯒ ꯀꯩꯒ ꯆꯥꯃꯤꯟꯅꯕꯅꯤ ꯈꯪꯗꯦ ꯆꯤꯠ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯕ 100% ꯀ꯭ꯂꯤꯟꯗ ꯆꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯃꯁꯨ ꯊꯥꯗꯣꯛꯄꯤꯌꯣꯕ ꯑꯗꯨꯅ ꯍꯦꯟꯅ ꯅꯉꯣꯟꯗ ꯃꯥꯡꯖꯔꯛꯀꯅꯦꯕ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯇꯩꯈꯩꯗꯁꯨ ꯂꯣꯏꯅꯃꯛ ꯁꯣꯛꯆꯜꯂꯛꯀꯅꯦꯕ ꯑꯍꯨꯝꯁꯨꯕꯗꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯀꯟꯇ꯭ꯔꯥꯁ ꯆꯠꯄ ꯍꯥꯏꯔꯛꯀꯦꯕꯀꯣ ꯁꯤꯅ ꯑꯃꯨꯛꯅꯦ ꯆꯤꯠ ꯗꯦ ꯇꯧꯕ ꯅꯨꯃꯤꯠꯇꯅꯦ ꯍꯦꯛꯇ ꯑꯔꯩꯕꯈꯩ ꯆꯥꯁꯤꯟꯕ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯅꯉꯣꯟꯗ ꯆꯤꯠ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯅ ꯑꯗ ꯅꯪꯅ ꯆꯤꯠꯁꯦ ꯇꯧꯗꯣꯔꯕꯅꯦꯅ ꯍꯦꯛꯇ ꯑꯔꯩꯕꯈꯩ ꯉꯍꯥꯟꯈꯩ ꯆꯥꯔꯨ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯐꯨꯀꯠꯂꯗꯤ ꯑꯃꯨꯛ ꯅꯪꯅꯦ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯕ ꯁꯤꯁꯨ ꯑꯩ ꯏꯌꯥꯝꯕ ꯑꯃꯗ ꯊꯣꯛꯑꯦꯕꯀꯣ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯏꯌꯥꯝꯕ ꯂꯟꯗꯅꯀꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕꯀꯣ ꯕ꯭ꯔꯣ ꯑꯩ ꯊꯕꯛ ꯂꯣꯏꯕꯒꯤ ꯑꯩꯈꯣꯏ ꯃꯤꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯣꯔꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕ ꯕ꯭ꯔꯣ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯔꯨꯁꯨ ꯉꯥꯛꯇꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏ
ꯏꯌꯥꯝꯕꯗꯨꯅ ꯃꯤ ꯊꯕꯛ ꯃꯣꯏ ꯇꯧꯃꯤꯟꯅꯔꯦ ꯑꯗꯨ ꯂꯣꯏꯕꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯨꯕꯨ ꯑꯁ ꯑꯩ ꯗꯥꯏꯇꯤꯡ ꯇꯧꯔꯤ ꯆꯥꯔꯣꯏꯅ ꯑꯗꯨꯁꯨ ꯌꯥꯕ ꯄꯣꯠꯂꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯣꯏꯊꯣꯛꯑꯔꯣꯏꯗꯕ ꯄꯣꯠꯅꯦꯕ ꯑꯣꯏꯊꯣꯛꯑꯦ ꯍꯥꯏꯔꯒꯁꯨ ꯀꯥꯟꯅꯗꯕꯗ ꯑꯟꯅꯦꯁꯦꯁꯔꯤꯗ ꯁꯐꯔꯤꯡ ꯇꯧꯕꯅꯤꯅ ꯍꯥꯏꯅꯤꯡꯉꯦꯕ ꯑꯩ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯗꯀꯣ ꯑꯩꯅ ꯍꯥꯏꯌꯦꯕꯀꯣ ꯏꯌꯥꯝꯕ ꯑꯌꯨꯛꯇ ꯐꯖꯅ ꯆꯥꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯜꯂꯛꯄ ꯃꯇꯝꯗꯅꯦ ꯄꯨꯛ ꯂꯥꯝꯗꯅꯕꯅꯦ ꯉꯍꯥꯟꯈꯩꯒꯤ ꯑꯩꯒꯤ ꯃꯤꯜ ꯄ꯭ꯂꯥꯟꯗꯣ ꯐꯣꯂꯣ ꯇꯧꯕꯤꯔꯨꯔꯅꯨ ꯄꯨꯛ ꯂꯥꯝꯗꯅꯕ ꯀꯩꯅꯣꯗ ꯂꯐꯣꯏꯗ ꯀꯩꯅꯣꯈꯛ ꯆꯥꯔꯒ ꯇꯨꯝꯖꯦꯅ ꯍꯥꯏꯔꯦꯕ ꯑꯩꯅ ꯄꯨꯛꯇꯤ ꯂꯥꯝꯍꯜꯂꯒ ꯇꯨꯝꯃꯣ ꯍꯥꯏꯗꯦꯀꯣ ꯑꯩ ꯁꯤꯒꯤꯁꯤꯗꯅꯦ ꯏꯌꯥꯝꯕꯁꯤꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯂꯥꯛꯒꯅꯦꯕ ꯉꯁꯤꯒꯤꯗꯤ ꯅꯪ ꯆꯥꯅꯤꯡꯕ ꯆꯥꯔꯨꯔꯣꯅꯅꯦ ꯍꯦꯛꯇ ꯁꯟ ꯆꯥꯒꯦꯔꯥ ꯑꯣꯛ ꯆꯥꯒꯦꯔꯥ ꯍꯦꯛꯇ ꯑꯔꯩꯕꯒꯤ ꯆꯥꯁꯤꯜꯂꯨꯔꯣ ꯑꯌꯨꯛꯇꯁꯨ ꯐꯅꯌꯥꯝ ꯆꯥꯔ ꯂꯥꯛꯑꯣ ꯑꯗꯩꯗꯤ ꯅꯨꯡꯊꯤꯟꯗꯁꯨ ꯑꯃꯨꯛ ꯆꯥꯁꯤꯜꯂꯣ ꯉꯍꯥꯟꯈꯩ ꯆꯥꯕ ꯐꯪꯉꯨꯗ꯭ꯔꯕꯅꯤꯅ ꯅꯨꯡꯗꯥꯡꯗꯁꯨ ꯆꯥꯁꯤꯜꯂꯣ ꯆꯤꯠ ꯗꯦ ꯅꯨꯃꯤꯠꯅꯦꯅ ꯁꯤꯁꯨ ꯌꯥꯗꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯉꯍꯥꯟꯗꯩ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯝꯗ ꯂꯩꯖꯔꯤꯗꯣ ꯅꯪ ꯄꯨꯔꯥ ꯀ꯭ꯔꯥꯁ ꯆꯠꯈ꯭ꯔꯅꯦꯕ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯥꯡꯖꯔꯅꯤꯕ ꯂꯣꯏꯅ ꯐꯨꯀꯠꯂꯛꯑꯅꯦꯕ ꯑꯗꯨꯑꯣꯏꯗꯤ ꯅꯪ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯆꯤꯠ ꯗꯦ ꯅꯨꯃꯤꯠꯅꯦ ꯀꯥꯏꯅꯒ ꯆꯤꯠ ꯄꯨꯡꯇꯧꯗ ꯇꯧꯕꯁꯨ ꯌꯥꯗꯦꯕꯀꯣ ꯑꯦꯗꯖꯁ ꯇꯧꯅꯕ ꯅꯪ ꯈꯔ ꯈꯛ ꯅꯪꯒꯤ ꯏꯃꯥꯟꯅꯕ ꯀꯩꯒ ꯄꯨꯟꯕꯗꯣ ꯑꯗꯨꯗ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯅꯪ ꯍꯦꯛꯇ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯑꯩ ꯍꯥꯏꯒꯦ ꯅꯣ ꯐꯦꯞꯀꯤ ꯃꯇꯥꯡꯗ ꯃꯥꯁꯇꯔꯕꯦꯁꯟꯒꯤ ꯃꯇꯥꯡꯗ ꯑꯃ ꯍꯥꯏꯔꯛꯀꯦꯕꯀꯣ ꯁꯤꯒ ꯃꯔꯤ ꯂꯩꯅꯅꯀꯣ ꯑꯩꯈꯣꯏꯅ ꯃꯥꯁꯇꯔꯕꯦꯁꯟꯁꯦ ꯅꯣ ꯐꯦꯞꯇ ꯑꯩ ꯏꯁꯥꯃꯛꯁꯨ ꯄꯣꯔꯟ ꯑꯦꯗꯤꯛꯁꯟꯅꯤꯀꯣ ꯂꯩꯔꯝꯃꯤꯁꯦ ꯍꯥꯟꯅ ꯄꯣꯔꯟ ꯑꯦꯗꯤꯛꯁꯟꯁꯦ ꯀ꯭ꯌꯣꯔ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕꯁꯤꯀꯣ ꯍꯞꯇꯥ ꯑꯃ ꯀꯩ ꯑꯃꯁꯦ ꯃꯥꯁꯇꯔꯕꯦꯁꯟ ꯁꯨꯡꯇꯧ ꯇꯧꯔꯔꯣꯏꯕ ꯑꯗꯨꯒ ꯃꯥꯁꯇꯔꯕꯦꯁꯟ ꯑꯃꯨꯛꯂꯛ ꯍꯦꯛ ꯔꯤꯂꯥꯞꯁ ꯇꯧꯔꯕꯀꯣ ꯍꯦꯛ ꯇꯧꯔꯕꯀꯣ ꯃꯥꯁꯇꯔꯕꯦꯁꯟꯁꯦ ꯉꯁꯤꯗꯒꯤ ꯗꯦ ꯖꯦꯔꯣꯗꯒꯤ ꯍꯧꯗꯣꯔꯕꯅꯤ ꯗꯦ ꯋꯥꯟꯗꯒꯤ ꯍꯧꯗꯣꯔꯕꯅꯤꯅ ꯉꯁꯤꯁꯦ ꯑꯔꯩꯕꯈꯩ ꯇꯧꯁꯜꯂꯧꯔꯒꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯁꯜꯂꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯁꯦ ꯄꯨꯔꯥ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯂꯥꯟꯕ ꯒꯗꯥꯒꯤ ꯀꯣꯛ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒꯤꯗꯣ ꯉꯍꯥꯟꯈꯩ ꯇꯧꯔꯤ ꯃꯌꯥꯝꯗꯣꯀꯣ ꯑꯃꯨꯔꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯥꯡꯖꯔꯝꯗꯦꯕ ꯇꯞꯊꯕ ꯄꯨꯁꯇ ꯊꯝꯕꯒꯨꯝꯕꯅꯦꯕ ꯑꯗꯣ ꯑꯃꯨꯔꯛ ꯑꯅꯤ ꯑꯍꯨꯝꯂꯛ ꯁꯨꯝ ꯇꯧꯁꯜꯂꯒꯗꯤ ꯉꯍꯥꯟꯈꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯃꯌꯥꯝꯗꯨꯗꯤ ꯂꯣꯏ ꯃꯥꯡꯉꯦꯕ ꯁꯤꯒꯤꯁꯦ ꯆꯥꯕ ꯃꯇꯝꯗꯁꯨ ꯇꯧꯕꯤꯒꯅꯣꯕ ꯆꯤꯠ ꯇꯧꯗꯣꯔꯕꯅꯦꯅ ꯍꯦꯛꯇ ꯑꯔꯩꯕꯒꯤ ꯆꯥꯁꯟꯕꯗꯣ ꯑꯗꯨꯁꯨ ꯇꯧꯕꯤꯒꯅꯣꯕ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯍꯨꯝꯁꯨꯕ ꯑꯁꯣꯏꯕ ꯂꯩꯔꯦ ꯃꯔꯤꯁꯨꯕ ꯑꯁꯣꯏꯕ ꯃꯇꯝꯗꯅꯀꯣ ꯗꯥꯏꯠꯁꯦ ꯗꯥꯏꯠ ꯑꯁꯣꯏꯕ ꯑꯃꯁꯦꯀꯣ ꯀꯥꯔꯗꯤꯑꯣꯅ ꯃꯦꯟꯈꯠꯄ ꯉꯝꯒꯅꯤ ꯈꯟꯕꯁꯦ ꯁꯨꯡꯉꯝꯃꯦ ꯉꯝꯃꯣꯏꯕ ꯕꯦꯠ ꯗꯥꯏꯠ ꯑꯃꯁꯦꯀꯣ ꯀꯥꯔꯗꯤꯑꯣꯅ ꯐꯤꯛꯁ ꯇꯧꯕ ꯁꯨꯡꯉꯝꯃꯦ ꯉꯝꯃꯣꯏꯕ ꯃꯔꯝꯗꯤꯀꯣ ꯑꯩꯈꯣꯏꯅ ꯀꯥꯔꯗꯤꯑꯣꯒ ꯇꯧꯕ ꯃꯇꯝꯗ ꯂꯝꯖꯦꯟ ꯆꯦꯟꯒꯦꯔꯥ ꯑꯗꯨ ꯇꯧꯒꯦꯔꯥ ꯋꯥꯀꯤꯡ ꯇꯧꯒꯦ ꯆꯠꯀꯦꯔꯥ ꯑꯗꯩꯗꯤ ꯊꯧꯔꯤ ꯆꯣꯡꯒꯦꯔꯥ ꯀꯩꯗꯧꯒꯦ ꯕꯔꯟ ꯇꯧꯔꯤꯕ ꯀꯦꯂꯣꯔꯤꯁꯦ ꯌꯥꯝ ꯊꯤꯅ ꯌꯥꯝꯗꯦꯕ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯇꯝꯗꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯗꯣꯅꯠ ꯑꯃꯗ ꯇꯛ ꯂꯥꯎꯅ ꯍꯨꯛꯆꯟꯈꯤꯕ ꯉꯝꯅꯤꯕ ꯅꯪꯅ ꯄꯨꯡ ꯑꯃꯒ ꯋꯥꯀꯤꯡ ꯆꯠꯂꯤꯕ ꯀꯩꯅꯣꯗꯣ ꯁꯦ ꯃꯤꯅꯤꯠ ꯃꯉꯥꯗ ꯁꯨꯃꯥꯏꯅ ꯍꯨꯛꯆꯟꯈꯤꯕ ꯋꯥꯔꯦ ꯑꯩꯗꯤ ꯈꯔꯁꯨ ꯌꯥꯝ ꯐꯖꯅ ꯆꯪꯉꯦꯕ ꯂꯥꯎ ꯑꯃꯨꯛꯇꯪꯗ ꯃꯤꯅꯤꯠ ꯑꯃꯒ ꯐꯥꯔꯣꯏ ꯑꯩꯗꯤ ꯆꯠ ꯂꯥꯎ ꯂꯣꯏꯁꯟꯈꯤꯅꯦꯕ ꯌꯥꯔꯣꯏꯕꯀꯣ ꯕꯦꯠ ꯗꯥꯏꯠ ꯑꯃ ꯀꯥꯔꯗꯤꯑꯣꯅ ꯐꯤꯛꯁ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕꯀꯣ ꯀꯥꯔꯗꯤꯑꯣꯁꯤꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯃ ꯑꯣꯏꯅ ꯊꯝꯕꯤꯌꯣꯕ ꯀꯥꯔꯗꯤꯑꯣ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯒꯁꯨꯀꯣ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯌꯥꯏꯑꯕ ꯅꯪꯒꯤ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗ ꯂꯩꯕꯤꯔꯒꯗꯤ ꯁꯤ ꯍꯥꯏꯅ ꯀꯥꯔꯗꯤꯑꯣ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯋꯥꯀꯤꯡ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯋꯦꯕꯀꯣ ꯍꯥꯏꯗꯤ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯅꯕꯅꯦꯕ ꯑꯗꯨꯕꯨ ꯀꯥꯔꯗꯤꯑꯣꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯋꯦꯠ ꯂꯣꯁꯀꯤ ꯃꯇꯥꯡꯗꯗꯤ ꯃꯥꯏꯅꯔ ꯑꯣꯏꯅꯕꯨ ꯊꯝꯕꯤꯌꯣꯕ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯆꯥꯕꯁꯦ ꯁꯤꯅꯦꯕ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯗꯥꯏꯠꯇꯅ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯕꯤꯌꯣꯕ ꯑꯗꯨꯒ ꯂꯥꯁ ꯑꯣꯏꯅ ꯃꯉꯥ ꯁꯨꯕꯗ ꯑꯁꯣꯏꯕꯁꯦꯀꯣ ꯁꯤꯃꯗꯤ ꯑꯩꯗꯤ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯃꯤꯒ ꯑꯗꯨꯝ ꯈꯔ ꯇꯧꯅꯕ ꯌꯥꯎꯕꯅꯦ ꯏꯚꯟ ꯑꯩꯈꯣꯏ ꯃꯥꯕꯨꯛ ꯇꯧꯋꯦꯕꯀꯣ ꯁꯄ꯭ꯂꯤꯃꯦꯟꯗ ꯌꯥꯝ ꯊꯥꯖꯕ ꯊꯝꯕ ꯐꯦꯠ ꯕꯔꯅꯔ ꯑꯗꯨ ꯑꯗꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯇꯁꯦꯡꯅꯅꯦ 99% ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯛꯇꯅꯦꯕ 99% ꯍꯥꯏꯁꯦ ꯑꯩ 100% ꯍꯥꯏꯁꯦ ꯍꯥꯏꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯊꯤꯖꯤꯜꯂꯨꯗꯕ ꯈꯔ ꯂꯩꯔꯦꯕ ꯑꯗꯨꯒꯤ ꯑꯩ ꯍꯥꯏꯗ꯭ꯔꯕꯅꯦ 100% ꯕꯨ ꯍꯥꯏꯅꯤꯡꯉꯦꯕ ꯐꯦꯠ ꯕꯔꯅꯔ ꯑꯗꯨ ꯑꯗꯥ ꯃꯌꯥꯝꯁꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯃꯥ ꯅꯤꯡꯁꯤꯡꯉꯦ ꯆꯤꯡꯉꯥꯡꯈꯣꯡꯗꯒꯤꯀꯣ ꯂꯩꯗꯣꯏ ꯇꯧꯋꯦꯕꯀꯣ ꯃꯣꯏꯁꯦ ꯅꯣꯏꯕ ꯍꯟꯊꯔꯝꯅꯦ ꯈꯣꯠꯅꯦ ꯑꯩꯅ ꯂꯩꯒꯅꯣꯗꯤ ꯍꯥꯏꯖꯩꯀꯣ ꯑꯩꯈꯣꯏ ꯕꯥꯒ ꯃꯣꯏꯕꯥꯅꯤꯁꯤꯅ ꯊꯥꯖꯗ꯭ꯔꯦ ꯅꯨꯃꯤꯠꯁꯤꯗ ꯌꯥꯎꯔꯝꯗ꯭ꯔꯦꯕꯀꯣ ꯃꯣꯏꯅ ꯍꯪꯅꯕ ꯈꯣꯠꯄ ꯃꯤꯅ ꯁꯖꯦꯁ ꯇꯧꯔꯛꯄꯁꯤꯗ ꯑꯗ ꯏꯃꯨꯡꯁꯤꯗ ꯑꯩꯅ ꯂꯩꯔꯨꯅꯨꯗ ꯑꯗꯨꯒꯨꯝꯕꯗꯣ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯈꯣꯠꯂꯣꯏꯅ ꯍꯥꯏꯌꯦꯕꯀꯣ ꯊꯥꯖꯗꯦ ꯃꯣꯏꯕꯥꯅꯤ ꯊꯣꯛꯄ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯕꯥꯒꯁꯦ ꯂꯩꯔꯨꯔꯦꯕꯀꯣ ꯔꯤꯖꯜ ꯁꯨꯡꯎ ꯎꯈꯤꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯋꯥꯊꯤ ꯋꯥꯔꯦꯝꯅꯦ ꯍꯥꯏꯁꯦ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯕ ꯃꯆꯥ ꯑꯃꯈꯛ ꯄꯤꯔꯦ ꯍꯥꯏꯔꯤꯁꯤꯅꯦ ꯄꯩꯁꯥꯗꯤ ꯇꯥꯡꯕꯅꯦꯕ ꯑꯗꯣ ꯅꯨꯃꯤꯠ 55ꯅꯤꯃꯨꯛꯀꯤꯗꯣ ꯂꯨꯄꯥ 2,000ꯒ ꯀꯌꯥꯅꯣ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯩꯈꯤꯕ ꯃꯇꯝꯗꯣ ꯔꯤꯖꯜꯁꯨ ꯎꯈꯤꯗ꯭ರೆ ꯍꯥꯏꯔꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯤ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯚꯦꯂꯨꯗꯨꯒꯅꯦ ꯑꯗꯩꯗꯤ ꯄ꯭ꯔꯥꯏꯁꯇꯨꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩꯌꯦꯕ ꯌꯥꯝ ꯊꯤꯅ ꯄ꯭ꯔꯥꯏꯁꯇꯨꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯍꯣꯜ ꯐꯨꯗꯁ ꯑꯗꯨ ꯑꯗꯥ ꯅꯪꯒꯤ ꯏꯟꯚꯦꯁ ꯑꯣꯏꯅ ꯇꯧꯕꯤꯌꯣꯕ ꯅꯪꯒꯤ ꯆꯥꯕ ꯊꯛꯄ ꯍꯦꯜꯗꯤ ꯐꯨꯗꯁꯇ ꯑꯣꯏꯅ ꯏꯟꯚꯦꯁ ꯇꯧꯕꯤꯌꯣꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯋꯥꯊꯤ ꯋꯥꯔꯦꯝꯅ ꯍꯥꯏꯔꯤꯁꯤꯒꯤ ꯃꯔꯝꯁꯦ ꯅꯪꯅ ꯑꯗꯨꯒꯨꯝꯕꯗꯣ ꯗꯥꯛꯇꯔ ꯑꯣꯏꯒꯦꯔꯥ ꯀꯩꯗꯧꯒꯦ ꯑꯗꯨꯅ ꯐꯖꯅ ꯔꯤꯀꯃꯦꯟ ꯗꯥꯛꯇꯔꯅꯗꯤ ꯇꯧꯔꯝꯒꯅꯤ ꯊꯥꯖꯗꯦ ꯑꯩ ꯁꯤꯒꯨꯝꯕꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯔꯤꯀꯃꯦꯟ ꯐꯖꯅ ꯇꯧꯔꯦ ꯍꯥꯏꯁꯤꯅꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯅꯪꯅ ꯐꯖꯅ ꯊꯛꯄꯔ ꯆꯥꯕꯔ ꯇꯧꯕꯤꯔꯒꯁꯨꯅꯦ ꯅꯪ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯝꯇ ꯂꯩꯇ꯭ꯔꯒꯗꯤꯅꯦ ꯅꯪ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯅꯄꯨꯟꯁꯤꯗ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯑꯗꯨꯃꯛꯄꯨ ꯅꯪꯅ ꯁꯤꯒꯨꯝꯕ ꯐꯦꯠ ꯕꯔꯅꯔ ꯑꯗꯨ ꯑꯗꯥ ꯀꯩꯅꯣꯒ ꯊꯛꯎ ꯈꯣꯠꯂꯨ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯝꯇ ꯗꯔꯀꯥꯔ ꯇꯥꯗꯦꯅ ꯂꯪꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗꯗꯤ ꯂꯩꯕꯤꯔꯕ ꯅꯪ ꯋꯦꯠ ꯂꯣꯁ ꯀꯝꯄꯜꯁꯔꯤ ꯇꯧꯒꯅꯦꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯇꯧꯔꯕ ꯄꯣꯠꯅꯦꯕ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯁꯦ ꯇꯧꯍꯜꯂꯤꯁꯦ ꯑꯗꯨꯅꯦꯕ ꯑꯩ ꯑꯗꯨꯒꯤ ꯊꯛꯎ ꯑꯗꯥ ꯍꯥꯏꯗꯦꯕ ꯍꯣꯜ ꯐꯨꯗꯁꯇ ꯆꯥꯔꯅꯤ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗ ꯂꯣꯏꯔꯅꯤ ꯑꯩꯒꯤ ꯊꯥꯏꯅ ꯒ꯭ꯔꯤꯟ ꯇꯤ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯊꯛꯑꯝꯃꯦ ꯑꯗꯨ ꯑꯗꯥꯗꯣ ꯀꯩꯗꯧꯗꯣꯔꯤꯒꯦ ꯑꯩ ꯊꯛꯈꯤꯗ꯭ꯔꯦ 2024ꯗꯒꯤ ꯑꯩ ꯀꯔꯤꯝꯇ ꯊꯛꯄ ꯈꯣꯠꯄ ꯀꯔꯤꯝ ꯂꯩꯇꯦ ꯑꯩ ꯁꯄ꯭ꯂꯤꯃꯦꯟꯁꯨ ꯀ꯭ꯔꯦꯇꯤꯟ ꯈꯛꯇꯅꯦ ꯑꯩ ꯁꯤꯖꯤꯟꯅꯔꯤꯁꯦ ꯏꯚꯟ ꯄ꯭ꯔꯣꯇꯤꯟ ꯄꯥꯎꯗꯔꯐꯥꯎ ꯊꯛꯂꯛꯇꯦꯕ ꯑꯩ
aduna supplement da focus to vegan over weight loss to over matamda supplement fat burner ke ka protein powder thakano di haidi ko protein powder ga di thakbi ko aina recommend to wa ahum ma ga di protein powder ne creatine ne aduga kanoga pre-workout ga simadi ahum jibadi yai ko na invest to ngam jara ga di adu atai myam di ta sing nai jinau je paisa pamui to lu no adu soro calorie deficit am da le ga dum phajana weight loss to hanje sine ko yare loire aduidi ko ngasi gi wendi ada ayo ji bonus ama hake na ina sai hagi ko adi nangi na sagi ba perfect meal plan je kamana semja gani habdo ai hajar ke adu hai dungi da ai rimana ung to ngi ngasai je patong ni jang nam ko ahan ba oina asoi ba je ko drastic change sama labi ganu ko cha ba matam da khabai manga charam ba gi khabai ani da chatlong ka thabi ganu adu so khabai mari duina handa biro aduga ani suba matam da na ko 100% clean da cha ni abzo khanbi ganu nang nang ngam har ga bi am phare adu ai ngam moi ba du mede thaja de ko ngam ni na aduna nong khadok chi to ko na sa dom da guilty ama ga far ga to bi ganu ka su ka bele te 100% clean da cha da ga nong khadok chi to pe ya ahum su da chi to ra ba ni ha du na mo hek ta ngang ga gi cha ro da ba myam do lo mo phukat la ga ha do adu jong la ga ni mari su da bed diet ama cardio na kai dong da fix to ga moi cardio ji di extra ama ne no na khan bi ko cardio na nang gi weight loss to han ga ni ha du mede yak me na thaja bi ro no ro da ba ni adi ya ro ba bed diet ama fix to ba aduga manga su ba matam da na ko supplement thaja bi ganu fat burner adu da lai myam do she na no paisa ba mu ji so nang ko free da mo le to ase ki free da mo le to adu so loire adu ga dai no je ha ba bonus to ko nang na sa gi perfect meal plan ja kamani semja gani ha ba matam da na nang asi se me ha je ba hu ai je 7 august ne ko 7 august da nang gi meal plan am se me ha je ko si gi meal plan ja nang na chahi ama lai ra ba matung do juna 7 august 2026 masi 2025 ni na mathang gi 2026 to adu da junang na follow to ngam godra na sa to nang jo ba adu gi meal plan da nang gi perfect ne ba ai 2024 gi January hawr pa dagi charak podo gym sanaba hawr pa di charak podo ai ngasi bo chari ba hoi yerum hapchan ba yawi o chapchan lak ba yawi cha khara kang thab yawi sine makhala mani ko adu mo majority we na ai na cha gi ba do ai hoji lom chari ba matung tar ba chahi ama gi matung da zum cha gi ni ba adu na ta bi nang like thabi wo kai wo yam tin phajan bi ha ta ko ai je ekta mo gi ai kana daga Instagram daga yam thok pa do ha ta ne yam ti phaja ba do adu hapta ama ga charam ba ga nang follow to ngam ri di kana de ba or tha ama charam me ha je ba result ure nang weight loss to ure ba ko adu na ha na gi nang gi du da amu khala adi kem kana roi ba nang gi ha na gi khucha du de khala ko dom da nang na to bi weight loss to amu hangala ka ne ba iban he na hangala ko bu ya ba weight to kg manga ta ra kg taru ge nang to pe ya ba adu na ne nang na ngasi char ga follow to ga ba meal plan to nang chahi ama gi matung da ju num follow to ngam ga da bo ga da ne ba marak ta dum chit to ba yaw ba adum na to ngam thang ro ko ayam majority we nang follow to ngam ga da ne ba Chine ba isin ausin nang nasagi ba meal plan si gyan ta bi re ko ya se adu ready nang nasagi ba meal plan ama phajana semja ro adu ko phajana follow to view weight loss compulsory shu soi de bi le kani calorie deficit am da le ga ko adu ga nang na kai guma nasagi meal plan do semba haite ha ro or nang talle bu ha ga jo aina personal na nangi chana ga da meal plan ama sema ga ina guide tor ga 14 day da result han ge 14 day weight loss challenge ki third phase ki ko form ki link description ga pin comment ga hapong ge adum form je mention biro client ke ama jo aina guide tor ga result han gra bane yengi manang jo result su so shwe de video han jage phare ngasi ki kai na je mathang video dong theng rar se